Akisbani Imphal Nolini Devi na pau pajari ahanbada maruiba pau Manipur lamgi management nikthina tawhanaba Mukhyamantri Nongthombam Biren Singhna sabapati oiba mifam amana kupna khanakre Anisuba Manipur Olympic Games lesing ani kunithoi hayang numit ungba matungda Rajyapal lagani sanna Imphal gi mapal kangjebungda hodoklagani Pradhan Mantri Narendra Modi na ngasi nungtil video conferencing gi khutangda Rajya amasung Union Territory singi Labor Mantri singi mifamda wangangkani Sri Modi na Smart India Hackathon lisingani kunithoi gi loisinbagi thoramdasu wangangkani amishung Land for Jobs kam gamari leinana CBI na Bihar ki RJT ki luchingba singi lefamda thihumbagi thabak sathabada sel did chani hena phagatle Manipur Land Revenue and Land Reforms Act MLR and LR Act lising machamapan humbogi provision sing ningthina chana hanabagi matangda Mukhyamantri Nongthombam Biren Singhna sabapati oiduna mari lenaba official singi mifam ama pangthokre Social media da thagalakpa warol amada hai Mukhyamantri gi banglo da ngarang pangthokiba mifam aduna hiram asiga mari lenaba wafam kaya kupna khanaki Rajya Sita Lamgi Management ki thabak khudimak khena ningthina pangthoknaba Mukhyamantri na official pumnamakta khangan ki hairi Anisuba Manipur Olympic Games lisingani kunithoi hayang numit yungba matungda Manipur ki Rajyapal lagane sana mapal kangjebung Imphal da pangthoklagani Haudopagi thoramduda Mukhyamantri Nongthombam Biren Singh Youth Affairs amasung Sports Mantri Govindas Konthokjam Manipur Olympic Association gi President Thokjam Radhecham Singh Nisikanta Sapam MLA amasung Thangjam Arun Kumar Singh MLA yaugani Thasiki kuntha phawba sathagadaba games asida Manipur gi jila 13 tagi sanaroi 3,000 romna tungan ba masana singda saruk yagani Water Resources Mantri Awangbong Newmaina Tehri Hydro Power Complex Sinkre Social Media da thagatpa warol amada Mantri na hai Hydro Power Complex asi Ganga gi masaturel ama oiriba Bhagirathi da paikatpa multi-purpose scheme ni Mantri na hai scheme asi nongju tha matamda Bhagirathi turel ki ahenbe ising yoksin tuna thamlaga madu atai matamda Uttarakhand amasung Uttar Pradesh ki Ganga mapan da taba mafam singda ithai lakhongi thabak amasung miyam da thaknaba ising pinana ba thadokani Yomsin tuna yon polam singda consumer singi hak haibasira miyambu bhap tahannaba thorongka loinana ngasi Consumer Club Manipur gi kunthani thoisiba foundation de GM Hall Imphal da pangthokle Consumer Club Manipur na sinba thoram atuda club asiki chief patron Salam Bharat Bhushan amasung club asiki president T Fulchan Sharma na mathingchi na athoiba mitung amasung sabapati oide nongtil gi mafamda akhang ahi kaya na wangangkani Tara suba amasung taramathoi suba IRB ki personal launabagi parikya haidoktababu yaningtaba phongdoktuna ngasi Manipur da ban kauri Mayai lambi road di akanba mongda ban chathari hairi ban chawgatpa singna lambi da uwa paisinduna amasung mai thaduna lambi thingbagi khongjang changchili National People's Party Meghalaya State Unit semkibagi tara suba kuman thoram ngarang Shillong da laiba dol gi office da pangthokre Tauram to the Wangang da NPP gi President Conrad K. Sangmana dol asibu jati thaki dol ama oina semgalaba laikhidraba PS Sangmabo ningsingki Kendra ki Tel Rajya Mantri Rao Sahib Patil Dan Benang ngarang Meghalaya ki Riboi jila da paikhaliba tungan ba sakwa thorang ki thabak singyang sinkre Riboi asi aspirational district oina khangatlaba jila amani Mantri na Anganwadi Center amasung Health and Wellness Center na chingba chatuna yengki amasung khunggang gi self help group singkasu wari sanaki Pradhan Mantri Narendra Modi gi pukning gi wa man ki ba thas gi kunipan nongaijang numita sandokani handaki asina Pradhan Mantri gi marputarani thoisuba man ki ba ni Thagi oina akasbani gi thongda sandokpa man ki ba thorum asina miyamna makoi gi mod piraknaba Pradhan Mantri na appeal tawri miyamna makoi gi oiba mod MyGov open forum natraga namo app ta thabirakna pa hairi akasbani Imphal na su kangla amasung sangai channel animakta man ki ba thorum relay tawduna tahangani Pradhan Mantri na wangang behek loibaga masigi Manipuri wahanthok akasbani Imphal na sandokani masi numidang pung nipan dasu amuk hana sandokani Elade Surachanpur na su thorum asi delay tawduna tahangani atai launching mar paite kabui thado mau amasung tangkul londana mathang numita sandokani tabiri papawasi akasbani Imphal dakini
प्रधानमंत्री नरेंद्र मोदी ngasi nungthil video conferencing gi khutangda Rajya amasung Union Territory singgi Labor Mantri singgi mifamda wangang kani Kendra gi Labor amasung Employment Mantralay na sinba numit nini gi mifam asi ngasi dagi Andhra Pradesh ki Tirupati da haugadapani Sri Modi na wangang padu Akashvani ki FM Gold amasung Indraprastha channel da nungthil pung mari makhai dagi sandokani Broadcast asi AIR Live News 24/7 channel amasung Akashvani AIR YouTube channel da su sandokani Labor ka mari lainaba tungan ba maruoiba wafam sing khananaba cooperative federalism ki wakalonda mifam asi kaupani Masina sinmi singi yaifanaba scheme sing hena ningthina pangthokpa ngamnaba amasung makhoi thoksil sembada kendra amasung rajya singki marakta hena naksinaba mari thamnaba hotnabada mating oiragani Akashvani pangmin hai mifam asida session mari leigani madugi manungda e-shram portal amasung swastha se samriddhi amadi vision samleba ZTX lisingani nifutare yaudi प्रधानमंत्री नरेंद्र मोदी ngasi video conferencing gi khutangda Smart India Hackathon lisingani kunithoi gi loisinbagi thauramda wangangani Hackathon asigi hojik chathariba manga suba edition na hanadagi saruk madi hena team sing register torokpa asina Smart India Hackathon miyamda hena pamnarakle habadu utle ahanba edition da team lising tare changwa rom tamak leirampani manga suba edition da di team lising kunma panchatuk rom yaure Smart India Hackathon lisingani kunithoi asigi aroiba thoram yaunabagi damak sahi asigi oina mahiroi amachung makoi gi mentor lising tara manga rom henbana Nodal Center lising humpu tara manga da koichat chalakli CBI na Bihar ki RJD ki lusingba singi tongan pa lefam singda thi humbagi thabak zathabada IR CTC Land for Job scam ga mari leinaba sell date chani hena phagale scam asi da hanagi Rail Mantri Lalu Prasad Yadav su senari FIR da di sell date manga khaktamak pali adubo hojik CBI na sell date chani hena thengnare che sangpumna mang asi agency asina phajile CBI na likon kaya su pangle thi humbagi thabak adu RJT ki MLA sing Sunil Singh amadi Dolgi Lusing basing Asaf Karim Fayaz Ahmad amasung Subot Roy ki mayumda sathakibani case adu thijin bada Lalu Prasad ki loinabi Rabri Devi amasung masa nupa Hema Yadav na Tabak lainaba mari lainaba mi khudingmakta lampi ki haiba khangba ngamle Electronic passport sahi asi lorakpada natraga mathang sahi horakpada piba horakani Hyderabad mapan thauram mantralaya ki secretary Dr Usap Yadina pangmisingda hai passport book aduda e-sip amasung atei masa kayamarom hapsilagani masina Bharat ki passport singda security upgradation ngamhalagani amasung machine reading ya halagani Bides Sampark Outreach Program gi saruk ama oina Secretary na luchingba team amana Hyderabad ta chatuna Telangana Sarkar da mathang unatuna wari sanari Lebak sintong na paikhaliba Bharat Mala Pariyojana gi makhada anoba multi modal logistic park sing khongjal yang na semgat pangamnaba road transport amasung highways mantri Nitin Gadkari shipping amasung waterways mantri Sarbanan Sonowal amadi road transport amasung highways gi rajya mantri BK Singh yawba thoram amada nakal ahum gi oiba yanasi ama sei tongnakre Yanasi adu National Highways Logistic Management Limited, Inland Waterways Authority of India amasung Rail Vikas Nigam Limited na sahi tongnakibani. Mapan thauram mantri Dr. S. Jaishankar na Brazil gi mapan thauram mantri Carlos Franca ga punna sabapati oiduna ngarang Brasilia da nipalak suba India Brazil Joint Commission gi mifam pangthokre. Mifam atuda lalo litik amasung sel thadaba petroleum biofuel asathau amasung mineral sing haksel hidak saba mahausa layeng hidak science amasung technology lawsing amadi sa san yokpai yauna hidom kayada yanase sing sahi tongnaki aroibeda maroiba pau amuk khana Manipur lamgi management ningthin tawhannaba Mukhyamantri Nongthombam Biren Singh na sabapati oiba mifam amana kumna khanakre Anisuba Manipur Olympic Games lesingani kunithoi hayang numit yungba matungda Rajyapal lagane sanna Imphal gi mapal khangjebungda hodoklagani Pradhan Mantri Narendra Modi na ngasi nungthil video conferencing gi khutangda Rajya amasung Union Territory singgi Labor Mantri singgi mifamda wangangani Sri Modi na Smart India Hackathon lisingani kunithoi gi loisinbagi thoramda chu wangangani amasung Land for Job scam gamari lainana CBI na Bihar ki RJD ki luchingba singi lefam singda thi humbagi thabak zathabada sell date chani hena phagale paulo jare